Social media gi post khara mayam da pathokchari ahan bada Indian National Congress Manipur gi post gi asumna hairi Prime Minister Narendra Modi gi matamda Bharat ka yumnonariba Laibak singa afaba mari thamba ngamdre lairik laisuki gyan yaudaba machinda thokpa pangangang mina Bharat ki luchingba oirabadi Laibak kangkhong chaiba tabani. Next update ta angang amagi lukham da 80 haina thaba video amagi matang da mahangna asumna hairi lukham da su 80 na thari tawrise handak matang angang singse loina ithil ama phawbugum tawi aikhoi gi mirol sina tungi mirol gi damak mayek sengna thamlamlasi warabasu wana sirabasu sina. Next subject ta Thangjam Arun Kumar gi post ta asumna hairi miyamna khudong chana ba Sigmairong Konang Ani Karaktagi Lamlong Thong Phauba both side pothole sing mention bagi thabak hauzare. Next update ta Lisi Priya Kanguzamna asumna hairakli wawraba chejet asi ngasidi kayada magul habliba thanks Oza Gunasandra Kaksing Tabam atangba gari Fizol Sanalupa Amadi Paisana Nupi Amagi Magul Lepte Sahi Kharagi Mamangda Icham Chamna Haizakiba Wafamsi Matam Siga Yamna Sanaba Court Haibadi Pauro Ama Oikre. The company of your vehicle, price of your clothes, and your money can't measure the quality of a woman.